ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ ꯀꯨꯟꯃꯉꯥ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯅꯤ. ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯒꯗꯧꯔꯤꯕ ꯑꯁꯤ ꯉꯔꯥꯡ ꯇꯥꯡ ꯀꯨꯟꯃꯔꯤꯗ ꯊꯝꯖꯈꯤꯕ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯇꯥꯡꯀꯛ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯣꯏꯅ ꯊꯝꯖꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯣꯏꯅ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯀ꯭ꯔꯣꯅꯣꯂꯣꯖꯤꯀꯦꯜꯂꯤ ꯊꯝꯖꯒꯗꯧꯔꯤꯕꯅꯤ. ꯃꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯅꯣꯂꯨꯛꯆꯔꯤ. ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯄꯨꯟꯁꯤꯗ 1920 ꯗꯒꯤ 21 ꯐꯥꯎꯕꯁꯤꯗ ꯏꯝꯐꯥꯜꯒꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯕꯦꯡꯒꯣꯂꯤ ꯃꯆꯥ ꯐꯣꯅꯤ ꯃꯨꯈꯔꯖꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯨꯞ ꯃꯅꯤꯄꯨꯔ ꯇꯥꯎꯟ ꯀ꯭ꯂꯕ ꯂꯤꯡꯈꯠꯇꯨꯅ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕꯨꯡꯒꯤ ꯏꯍꯧ ꯁꯥꯒꯠꯄ ꯍꯧꯗꯣꯛꯈꯤ. ꯐꯣꯅꯤ ꯃꯨꯈꯔꯖꯤ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔꯝꯃꯤ. ꯃꯍꯥꯛ ꯀꯨꯂꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯔꯛꯇꯨꯅ ꯃꯃꯤꯡ ꯂꯩꯈꯤꯕ ꯕꯥꯃꯥꯆꯔꯟ ꯃꯨꯈꯔꯖꯤꯒꯤ ꯃꯁꯨ ꯅꯨꯄꯥꯅꯤ. ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯄ꯭ꯔꯤꯌꯣꯒꯣꯄꯥꯜ ꯃꯨꯈꯔꯖꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯏꯔꯝꯃꯤ. ꯏꯔꯥꯕꯣꯠꯅ ꯙꯥꯀꯥꯗ ꯍꯥꯏꯁ꯭ꯀꯨꯜ ꯇꯝꯈꯤꯉꯩꯗ ꯐꯣꯅꯤ ꯃꯨꯈꯔꯖꯤꯁꯨ IAA ꯇꯝꯂꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯈꯤꯕꯅꯤ. 1922 ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯃꯩꯇꯩꯂꯣꯟꯒꯤ ꯆꯦꯐꯣꯡ ꯃꯩꯇꯩ ꯆꯅꯨ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯃꯈꯨꯠꯃꯛꯅ ꯏꯔꯒ ꯎꯅꯝ ꯃꯈꯜ ꯑꯃꯗ ꯀꯣꯄꯤ ꯅꯝꯊꯣꯛꯂꯒ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯖꯔꯅꯦꯂꯤꯖꯝ ꯏꯇꯤꯍꯥꯁꯀꯤ ꯑꯍꯥꯟꯕ ꯂꯃꯥꯏ ꯍꯥꯡꯗꯣꯛꯈꯤ. ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯆꯅꯨ ꯑꯁꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯅ ꯏꯝꯐꯥꯜꯗ ꯐꯣꯡꯉꯦ. ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯗ ꯐꯣꯡꯉꯦ ꯍꯦꯛ ꯇꯥꯕꯒ ꯃꯇꯝꯗꯨꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯕ꯭ꯔꯨꯒꯔꯗ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯗꯣꯛꯇꯔ ꯇꯝꯗꯅ ꯂꯩꯔꯤꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯀꯕꯤꯔꯠꯅ ꯗꯣꯛꯇꯔ ꯂꯃꯥꯕꯝ ꯀꯃꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯃꯦꯗꯤꯀꯦꯜꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯇꯝꯃꯤꯕ ꯑꯁꯤꯅ ꯗꯤꯕ꯭ꯔꯨꯒꯔꯗ ꯂꯩꯅ ꯃꯍꯥꯛꯀꯤ ꯃꯩꯇꯩ ꯆꯅꯨ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯗꯨ ꯏꯔꯝꯃꯤ. 1925ꯀꯤ ꯁꯦꯞꯇꯦꯝꯕꯔ 30 ꯂꯥꯏꯔꯦꯝꯃꯌꯨꯝ ꯏꯕꯨꯡꯉꯣꯍꯣꯜ ꯁꯤꯡꯍꯅ ꯏꯕ ꯅꯔꯁꯤꯡꯍ ꯗ꯭ꯔꯥꯃꯥ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯃꯥꯟꯗꯣꯞꯇ ꯁ꯭ꯇꯦꯖ ꯁꯥꯗꯨꯅ ꯃꯩꯇꯩꯂꯣꯟꯗ ꯁꯥꯟꯅꯈꯤ. ꯃꯗꯨꯗ ꯏꯔꯥꯕꯣꯠ ꯃꯣꯏꯔꯥꯡꯈꯣꯝ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯒꯤ ꯃꯊꯛꯇ ꯃꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯃꯨꯠ ꯍꯥꯏꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯆꯔꯤꯇ꯭ꯔ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯑꯌꯦꯡꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ. 1927 ꯏꯔꯥꯕꯣꯠꯀꯤ ꯊꯣꯏꯗꯣꯛꯄ ꯃꯇꯤꯛ ꯃꯒꯨꯟꯗ ꯃꯍꯥꯔꯥꯖ ꯆꯨꯔꯥꯆꯥꯟꯅ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯨꯡ ꯆꯟꯗ꯭ꯔꯍꯥꯁꯀꯤ ꯃꯆꯥꯏꯕꯦꯝꯃ ꯑꯍꯜ ꯔꯥꯖꯀꯨꯃꯥꯔꯤ ꯈꯣꯝꯗꯣꯟ ꯁꯅꯥ ꯊꯥꯖꯗꯨꯅ ꯃꯃꯥꯛ ꯏꯕꯨꯡꯉꯣ ꯑꯣꯏꯍꯟꯈꯤ. ꯂꯣꯏꯅꯅ ꯁꯗꯔ ꯄꯟꯆꯥꯌꯠꯒꯤ ꯃꯦꯝꯕꯔ ꯍꯥꯞꯄꯤꯗꯨꯅ ꯂꯧꯆꯥ ꯄꯔꯤ 10 ꯑꯃꯁꯨꯡ ꯊꯥꯒꯤ ꯇꯣꯂꯣꯞ ꯂꯨꯄꯥ 15 ꯐꯪꯍꯟꯈꯤ. 1929 ꯃꯅꯤꯄꯨꯔꯗ ꯀ꯭ꯂꯥꯁ 6ꯀꯤ ꯇꯦꯛꯁꯕꯨꯛ ꯑꯣꯏꯅꯕ ꯁꯩꯔꯦꯡ 12 ꯌꯥꯎꯕ ꯁꯩꯗꯝ ꯁꯩꯔꯦꯡ ꯐꯣꯡꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯧꯔꯤꯕꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡꯒꯤ ꯏꯐꯨꯠ ꯐꯥꯎꯍꯟꯕ ꯍꯧꯈꯤ. ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯁꯩꯗꯝ ꯁꯩꯔꯦꯡ 1929ꯗ ꯐꯣꯡꯕꯁꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯅꯩꯅꯔꯣꯏ ꯀ꯭ꯔꯤꯇꯤꯛ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤ ꯃꯇꯝꯗꯨꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯇꯝꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅꯕ ꯏꯔꯛꯈꯤꯕꯅꯤꯅ ꯏꯆꯝ ꯆꯝꯕ ꯁꯩꯔꯦꯡꯁꯤꯡꯅꯤ ꯍꯥꯏꯅꯕꯤꯕ ꯌꯥꯎꯏ. ꯑꯗꯨꯕꯨ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯆꯠꯅꯔꯛꯂꯤꯕ ꯇꯦꯛꯆꯨꯋꯦꯜ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀ꯭ꯔꯤꯇꯤꯁꯤꯖꯝꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒꯁꯨ ꯑꯗꯨꯒ ꯁꯩꯔꯦꯡ ꯅꯩꯅꯕꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯅꯤ ꯂꯧꯅꯔꯤꯕ ꯑꯏꯕ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯍꯥꯏꯗꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯃꯇꯝꯗꯨꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯗꯤ ꯁꯣꯁꯤꯌꯣꯂꯣꯖꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯪꯂꯒ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒꯁꯨ ꯑꯏꯕ ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯤꯠꯌꯦꯡ ꯃꯄꯨꯟꯁꯤꯗ ꯐꯪꯈꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡꯅꯆꯤꯡꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯊꯦꯡꯅꯩ. ꯇꯧꯕꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯊꯤꯌꯦꯇꯔ ꯖꯒꯠꯇ ꯃꯃꯤꯡ ꯆꯠꯂꯕ ꯑꯩꯈꯣꯏꯒꯤ ꯖꯔꯃꯟ ꯄ꯭ꯂꯦꯔꯥꯏꯠ ꯗꯤꯔꯦꯛꯇꯔ ꯕꯔꯇꯣꯜ ꯕ꯭ꯔꯦꯛꯅ ꯃꯥꯒꯤ ꯐꯥꯎꯔꯕ ꯂꯤꯂꯥꯁꯤꯡꯗ ꯃꯇꯝꯗꯨꯒꯤ ꯅꯥꯁꯤ ꯖꯔꯃꯟꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯂꯦꯞꯇꯤꯁ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯗ ꯄꯤꯅꯤꯡꯕ ꯄꯥꯎꯖꯦꯜꯁꯤꯡ ꯑꯗꯨ ꯂꯤꯂꯥꯒꯤ ꯃꯅꯨꯡꯗ ꯑꯔꯊ ꯂꯩꯅ ꯐꯨꯝꯗꯨꯅ ꯌꯥꯎꯍꯟꯈꯤꯕꯒꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯅꯁꯨ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯡꯗ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯀꯥꯡꯕꯨꯒꯤ ꯂꯥꯏꯔꯕꯕꯨ ꯅꯩꯍꯠꯄ ꯁꯨꯞꯅꯝ ꯁꯥꯁꯟ
अदुगी मायोक्ता हाइनिंग कया लोन तुपना हाइरमबगुम थेंगनै मसाना मायोक्नरखिबा लाइरबगी निंगमदबा चैथेंना सिंबगी चैथेंग सिंगीदमक्तसु तेंथारंबा थेंगनै हाइबसी अखोइगी अखंग है कया अमना हाइबीबा वाफम सिंगनी अदुगा 1931 की मार्च 15 मणिपुर मैतै मसा सिंगतगी अहानबा थिएटर MDU हानदी MDU सी मैतै ड्रामाटिक यूनियन हाइरमबनी कोना मणिपुर ड्रामाटिक यूनियन हाइदना ngasi अखोइना MDU हाइना खंगरिबसी अखोइगी मणिपुर ड्रामाटिक यूनियन हाइना ओंथोलखिबनी मसी लिंखलखिबा मतमदा गी लुसिंगबसिंगी मरक्तसु असंगबा लुसिंगबा अमा ओइबिरखिबनी जननेता हिजम इराबोतसी थिएटर असिगी लांगोल कारण येकपा सिंबल सी माइ मखुटमगना येअम्बनी हाइबसी ख्वाइना खंगनबिनी 1931 मणिपुरदा अनीसुबा लूप ओइना मियाम चौखटहनबगी पांदमदा मणिपुर की अनीसुबा डॉक्टर अना लायंगी डॉक्टर निंगथौजम लेरेन सिंहना सभापति ओइदुना मणिपुर सभापति मणिपुर सभा लिंखटपदा अखोइगी जननेतासु यावरमी हाइरिबा लूप असिना अनीसुबा लूप हाइरिबसिना मणिपुरदा मैतै मसासिंगना अखोइगी लिंखटचबा लूपसी ख्वाइदगी अहानबा ओइना 1914 मित्र समिति हाइदना अमा उरीपोक खोइ खाइदेम लेकाइदा अमा लिंखली मसी लिंखट पिरंबना खाइदेम नोंयाय हाइदना मतमदुदा जोनोसन स्कूल ओजा ओइरंबा ओइबिरंबा महांगना मागी अखोइगी महांगना मतमदुगी छात्रसिंग अखोइना ngasi कभी ख्वारकपम चाउबा अदगी लाइरेन मयुम इबुंगहल कोइना चिंबा मयाम छात्र नहारोल सिंग खोमजिल्लगा लिंखटपनी अद जोनोसन स्कूल मक्तसु महांगना कोई बंगाली की लीला सिंग सरस्वती पूजा की मतमदा मैतै लोंदा हांदोहलगा मैतै लोंदा सानहानबा मसी सानहानबजिना मणिपुरदा अहानबा अनि अखोइ छात्र सिंगना सानगिबनी हाइदुना खंगाई सिंगना लौबीदबगीदि खंगदे अदुगा मणिपुरदा मैतै लोंदा अहानबा सानगिबा ड्रामादी खाइदेम नोंयाइना हांदोक पिरगा अखोइगी जोनोसन स्कूल की छात्र सिंबु सानहानबिबा असिना अहानबनी हाइबसी आइदी चेतना थाजजै हाइरिबा मणिपुर सभा 1931 दा मणिपुर की अनीसुबा लूप ओइना लिंखटपा डॉक्टर लेरेन्ना निंगथौजम लेरेन्ना सभापति ओइना लिंखटपा असिना गी ओइना 1933 दा फमगिबा चही की मिफमदा रिसेप्शन कमिटी की चेयरमैन सु अखोइ जननेता इराबोतना ओइबिगी मधुना मणिपुर की ओइरिबा अमदी तुंगदा ओइरकदबा राजनीति की अहानबा मियेंग असानबा मियेंग अमसुंग वखललोलदा निखिल हिंदू मणिपुरी महासभा लिंखलगनबगी पोरम यातपा होगी लोइनना मणिपुरदा राजनीति दल सिंगता नत्तना मियामगी ओइबा तोंगान तोंगानबा लूप कया लिंखलगनबगी अहानबा युमफमसु थोलखी 1934 मे तांग कुनमाथोइदगी कुंथ्रा बाउबा 21 to 30 मे 1934 अखोइगी निखिल हिंदू मणिपुरी महासभा से लिंखले अहानबा मिफमसी सना कोनुंगी राज मंडल मांदोपता महाराज सुराचांदना सभापति ओइदुना मा पांगथोए मणिपुर अमसुंग मपान मणिपुरदगी यावना पुन्ना डेलीगेट 413 ना सरुक याखिबा मिफम अदुगी रिसेप्शन कमिटी की चेयरमैन सु इराबोतना ओइगी अलेगी 1935 की मे 26 मणिपुरी साहित्य की अहानबा लुप मणिपुरी साहित्य सम्मिलनी हाइना लिंखलगा सही अदुमकी जुन कुलुमदोइदा मणिपुरी साहित्य परिषद हाइना ओंथोक्तुना अक्टोबर 10 दा अहानबा अधिवेशन पांगथोकलगा इराबोतना अहानबा सेक्रेटरी ओइखि ngasi अखोइना मणिपुरी साहित्य परिषद हाइना खंगनिरिबसी 1935 की मे 19 ता अहानबदा मणिपुरी साहित्य सम्मिलनी हाइना लिंखलबा मतुंग अदु चही अदुमकी जुन कुलुमदोइदा मणिपुरी साहित्य परिषद हाइना मिंग ओंथोगा अखोइ जननेता इराबोना अहानबा सेक्रेटरी ओइरगा ngasi बावदा ख्वाइना खंगनाबिरिबा मणिपुरी साहित्य परिषद हाइदना लेरे 1936 जनवरी 30 निखिल हिंदू मणिपुरी महासभा के अनीसुबा मिफम कासार जिला की सिलचर तरापुरदा महाराज सुराचांद सिंहना प्रेसिडेंट ओइदुना पांगथोकी इराबोतपु महासभा की सेक्रेटरी खनकी
1937 February gi tang kunipan 28 February to 2nd March 1937 gi February tang kunipan dagi March ani bhawa Irawat na president oiduna Nikhil Hindu Manipuri Mahasabha gi ahum suba mifam Brahmadesh haibadi ngasi gi Myanmar Burma gi Mandalay da pangthoki hairiba Burma da pangthokhiba Mahasabha gi Nikhil Hindu Manipuri Mahasabha gi mifam sidaisida aikogi Manipur dagi delegate oina chakhibasi Jananeta Hijam Irawat ne Lalita Madhav Sharma ne Banka Behari Sharma ne aduga Nongmaithem Thanin amasung Kasiram Sharma masayda Nongmaithem Thanil haribasi akogi khwaina khangna biriba saisakpa surgi ningthaurel Nongmaithem Pahari gi akogi pu pokpa mapa ibungoni 1938 October Thada Irawat ka Lalita Madhav Sharma ga Guwahati da chattuna Assam gi luchingba singa rajniti gi oiba wari kaya sanarui 1938 ki December tang kunma pandagi kunthra 29th and 30th December 1938 Irawat na president oiduna Nikhil Hindu Manipuri Mahasabha gi mari suba mifam singa da pangthoki mifam aduna Mahasabha gi mingdagi akogi Hindu haiba wahai lauthokutuna rajniti gi oiba warep kaya taduna mapung pharaba rajniti dal ama oibagi khoi phirep lauki warep sing adu Mahasabha gi secretary Lalita Madhav Sharma na February 1939 da Manipur state darbar gi president ta pikhatki 1939 February 15th February tang 1939 Mahasabha gi secretary na darbar da pikhatkiba memorandum adu darbar na khanaduna warep number 5 da Mahasabha bu rajniti dol ama oina sakhangki sarkar gi karmachari amata Mahasabha da yawu yaroi haiba warep su taki February 26 1939 1939 gi February tang 13 Irawat na luchinglaga Mahasabha gi mihut tara chattuna Assam gi Golaga ta pangthokpa political conference amada saruk yaroi Maduda Irawat na Manipur gi oiba wafam kaya pukhatladuna Congress luchingba singda Manipur gi rajniti da tengbang binaba haijakhi luchingba sing aduna Assam gi MLA Gauri Kanta Talukdar bu Manipur da rajniti gi phibam yengsinnaba tharake haibagi thajaba pirakhi hairiba wafam asi Assam sarkar gi akoi gi secret memo number 78-100 Shillong the 3rd March 1939 haibasida sigi numis says Deputy Central Intelligence akoigi office Assam na pikhalakhiba report amadagi mayek sengna khangba ngami madugi matungda 1939 March 21st March 1939 akoi Mahasabha na haibadi Nikhil Hana Hindu hairam madu Hindu Manipuri Mahasabha idu singa mifamdagi Hindu lauthokre Nikhil Manipuri Mahasabha na rajniti dal onkhibaga loinana Maharaj amasung sarkar gi karmachari amatana masiga samnaba yaroi haiba Manipur state sarkar gi hukum thorokpadagi Irawatchu Sadar Panchayat member oiba tokthokutuna sakti leiba nungaiba punsi marel thadokhi lausa handokhi Magi Khongloi Elangbam Tompoksu Laurung Sangi Thabak Thadokutuna miyamgidamukta Mahasabha da lehoki hairibasi akoigi Elangbam Tompoksina keno SDC office ta head clerk oirambani masu sarkar gi thabak thadoe Manipur miyamgidamukta lairaba praja singidamukta achouba kathokpa amani aduga Jananeta Hijam Irawat na magi Sadar Panchayat member amoina mama ibungo oire ningthau kongi machanupi laudana mayambung hangi machanupi laudana akoi mama ibungo oibagi mathakta akoi Sadar Panchayat member oibagi famdon ju thadoe madugi konaba laucha pari kunduju thadoe thagi oina piramba tolop lupa kun manga dusu thadoe masidagi hena akoi miyam laira Manipur gi laira ba awaba taraba nahat piraba tuhat piraba miyam gi damakta kathokpagi khudam
ꯑꯩꯈꯣꯏꯒꯤ ꯑꯔꯪꯕ ꯈꯨꯗꯝ ꯑꯃ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯍꯥꯛꯇꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯔꯝꯗ ꯅꯩꯅꯕꯤꯔꯒ ꯊꯤꯖꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ PhD ꯗꯣꯛꯇꯔꯦꯠ ꯗꯤꯒ꯭ꯔꯤ ꯐꯪꯕꯤꯕ ꯃꯤꯑꯣꯏ 4-5 ꯁꯨꯔꯝꯂꯒꯅꯤ ꯍꯥꯏꯕ ꯊꯥꯖꯖꯩ ꯑꯗꯨ ꯃꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯩꯈꯣꯏꯅ ꯈꯪꯖꯗꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯄꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ PhD ꯊꯤꯁꯤꯁꯁꯤꯡꯗꯨ ꯐꯣꯡꯁꯨ ꯐꯣꯡꯕꯤꯕ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯊꯦꯡꯅꯖꯗꯦ ꯑꯗꯨꯕꯨ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅ ꯑꯃꯁꯨꯡ ꯑꯦꯂꯥꯡꯕꯝ ꯇꯣꯝꯄꯣꯛꯅ ꯂꯧꯔꯨꯡꯁꯪꯒꯤ ꯊꯕꯛ ꯊꯥꯗꯣꯛꯈꯤꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅ ꯄꯟꯆꯥꯌꯠ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯝ ꯊꯥꯗꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯊꯥꯗꯣꯛꯂꯛꯈꯤꯕꯁꯤꯗ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯟ ꯍꯥꯏꯔꯤꯕꯁꯤ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯒꯤꯔꯤꯙꯥꯔꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯅꯣꯡꯃꯥꯏꯊꯦꯝ ꯒꯤꯔꯤꯙꯥꯔꯤꯅ ꯄꯣꯛꯄ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯂꯥꯅ ꯃꯃꯤꯡ ꯑꯩꯈꯣꯏꯒꯤ ꯏꯗꯅ ꯃꯨꯠꯅꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯗ ꯌꯥꯎꯔꯕ ꯅꯣꯡꯃꯥꯏꯊꯦꯝ ꯒꯤꯔꯤꯙꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯏꯔꯥꯡꯊꯦꯝ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯕ ꯀꯥꯂꯤ ꯂꯥꯛꯄ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯄꯥꯜꯂꯝꯕꯅꯤ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯅꯤ ꯊꯥꯅꯤꯜꯁꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯄꯦꯁꯀꯥꯔꯤꯁꯨ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯂꯦꯜꯂꯛꯄ ꯄꯨꯟꯁꯤꯗꯨ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯏꯍꯧꯒꯤꯗꯃꯛꯇ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯖ ꯀꯣꯅꯨꯡꯒ ꯁꯝꯅꯔꯝꯕ ꯀꯣꯅꯨꯡꯗ ꯄꯦꯁꯀꯥꯔꯤ ꯑꯣꯏꯔꯝꯕꯒꯤ ꯐꯝ ꯊꯥꯗꯣꯛꯑꯒ ꯃꯍꯥꯁꯚꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯣꯏꯔꯒ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯅꯤ ꯑꯗꯨꯅ ꯁꯩꯁꯛꯄ ꯄꯍꯥꯔꯤꯅ ꯄꯥꯈꯪ ꯐꯥꯔꯛꯄ DM ꯀꯣꯂꯦꯖꯇ ꯇꯝꯃꯛꯄ ꯃꯇꯝ ꯐꯥꯎꯕꯗꯗꯤ ꯃꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯄ ꯆꯥꯅꯤꯡꯉꯥꯏ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛꯄ ꯄꯍꯥꯔꯤ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯃꯛꯇꯕ ꯐꯤꯕꯝ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗ ꯑꯋꯥꯕ ꯈꯥꯡꯈꯤꯕ ꯑꯃꯅꯤ ꯑꯗꯨꯅ ꯅꯣꯡꯃ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯃꯇꯨꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯏꯍꯧꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯏꯍꯧꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯈꯤꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯟꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡ ꯄꯔꯤꯡ ꯑꯣꯏꯅ ꯊꯝꯖꯔꯛꯏꯕꯁꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ